Ado ai na haijaning badi Chief Minister dani Sar Birendani koknona su haijari lapna su khoiramjari sarda natana su haibam su laite mapi mapa moina sarda wakachaba natana tasengna BDF singna ngasi thengnari ba awa base imung manung singna thengnari basidagi atopa Chief Minister gi matungda di queen inaraga BDF singjina chaluba natabanina Chief Minister na di hakthengna na thengna bidaba adubu station khuding wakta lairiba BDF singja Lairiba police SP lairiba OC lairiba khuding maksina di BDF singje duty kamaina tawi karamba matam dagina karamba matambu BDF na duty tawi BDF ki awa base karam makhai di moina khangam gani moina su support tawiu ikongno na su khoiramjari aduga miondagi paisa hanguba adagi chengchang ni ruba haibadu di thainagi matam natramnina hojikta di chanadre aduna BDF singna wa basidi isa migi yumthangna bada like tamiba hojik matamda ben chatliba school tamiba boarding lairiba khuding makse khoju isa ko banina afabada tamaningi isa sing to hayaningi isa semningi khoju adu phangai ba tolop sina di isa semba kona ta banina ne amumuk su akhoi siningba gi wakhal lai phangai ba tolop sina sanadra banina tasengna chanadre akhoi koi nupana nongamda gi thabak chale numita raga hale the imungi atopa side the thabak suba matam su phangdra banina chaluiba duty to waramni halamni imungda pop tare aduna pusala iba jiga tawriba duty jiga laknari jiga nara matam da di sarkar na mateng pangbi banate cheng hawai yen ba lekai ki joka suba ama tawbada di sarkar gi thabak tawi BDF ki nupi ne na khoi cheng chak pibi de kanam da pi de khoi da cheng chak pi de joka swan de khoi da BDF ki nupi na suba yaroena swan de adu kana da no khoi na tan doi di manje ai gi nupa je ta seng na tolop je sumaina sum sabi doi di ne thabak je tohan biro khoi tokjarage ka su kai di akai ba thangai sengna sarkar gi damakta ngasi tawriba BDF singna tawriba duty je lambi da VIP program ama chatle haibada ne Chief Minister na kumtharaga khut thila hangbada ne Manipur police da gi BDF masing ne helangani sorok da tari je BDF masing ne helangani ngasi hojik chu Chief Minister sapata lambi da ne yengbiyo tariba BDF sing jiga police sing jiga sorok da ngai je Chief Minister gi damakta prasad sing gi damakta ngai je BDF ka police ka kanane henge haibada duty tawri je Kutilaka yeng bada BDF masing na kokthong am hele hojik station da lairiba police ka BDF ka masing thina raga yeng bada ne station khuding makta BDF masing ne helangani Manipur government ki law and order phalam daba isa sing BDF isa sing jina hek lingkhalak padagi ngasi law and order shanti oire na haiba bok yare ko langdreba sungum mayam ji yeng biraga ngasi paliba government jina minungsi amaga loina na isa sing sigi honorarium de hanbiu adagi matam sangna thabak tawrakpagi RR sembiu service book moi thabak tawbagi lehan biu asigi demand da khoi ngasi phamjabaneba asida sunatana ko isa singjina covid laina gi luraba pandemic ki matam sida makhoi na tawgiba thabak thawgang kaya ama masi haibada loibu sunai roi adai hoji ji none re thoiba signing ga bagi thabak sida kasuk tolop yam jadraba masagi boksa bo ko najadraba isa BDF singi sijinari ba ko hoi moi government sida sangu bagi ni haina so khoi khalla seba masigi yengbiraga minungsi amaga loina na ngasi paliba thabak sibu paibiriba honorable Chief Minister na ko miyeng changbiraga angang singjigi magi sapsaba magi yengbiraga paisa se hengal haningi ko haiba sigi demand ko phamjabaneba BDF personal singi thagi tolop matamga chanaba mongda pibaga loina duty ki rules and regulation amadi BDF ki service book matam matik chana semgadabani haina Imphal West District BDF Guardian Association ngasi kai sampat le majam lekai gi yai fathaudi community hall da wakat mi phong cream wakat mi film aduga mari ledina Imphal West District BDF Guardian Association ki General Secretary Irungam Gitana hai BDF personal thengnari ba awaba ase lengana ubidana leiba ase yamna laibak thibani BDF personal singna pangthok liba thabak asinga makoina phangliba thagi tolok yengnabada yamna chanataba ama oi Pongkun mari thabak suhallaga matik chana thagi tolop pi da haiba asi tawhaiba lichatnate BDF personal singi hiram khuding makta season naraga makhoi tongan ba biching amada obiba yaba ngamloi makhoi gi awaba sing asi yengduna Chief Minister N Biren Hiram asida biching sangduna makhoi gi salary handed hanbiu loinina BDF ki RR amadi service book matik chana sembiu Karinguba BDF Guardian Association talib demand asi lengana pirak trabadi makhal maka kya ke khongjang sangsinaba sem sari haina magna makhataki wakan mi from aduda saruk yakiwi BDF personal amagi imungi pinki kobi amana hai BDF personal amagi imung amana thengnari ba awaba asi hairubagi kana balen nate fangliba thagi tolop asna imung puba ngambana oidri BDF personal singna pangthok liba thabakti asuki matik yamlibani
ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯦꯡꯕꯤꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯒꯗꯤ ꯍꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯇꯤꯡ ꯁꯪꯕꯤꯗꯨꯅ ꯚꯤꯗꯤꯑꯦꯐ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯁꯤ ꯍꯦꯟꯒꯠꯄ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ